ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯂꯩꯇꯥꯅ ꯂꯩꯕ ꯇꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯁꯤ ꯅꯪꯅ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛ ꯂꯩꯇꯥꯕ ꯐꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯆꯪ ꯊꯧꯅꯕꯒꯤꯗꯃꯛ ꯏꯆꯪ ꯊꯧꯕ ꯐꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯕꯒꯤ ꯃꯇꯥꯡꯁꯤꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯇꯥꯛꯇꯨꯅ ꯂꯥꯛꯆꯔꯤ, ꯑꯗꯨꯕꯨ ꯅꯪꯁꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯈꯛ ꯅꯠꯇꯦ, ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯁꯤ ꯃꯤꯉꯣꯟꯗ ꯇꯥꯛꯄ ꯑꯁꯤ ꯀꯌꯥꯗ ꯃꯔꯨ ꯑꯣꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯑꯩ ꯈꯪꯂꯛꯏ꯫ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤꯗ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯉꯣꯟꯗ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯨꯗ ꯑꯩ ꯆꯠꯄ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯖꯣꯍꯥꯟꯒꯤ 2ꯗ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩ, ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯣꯏꯕꯤꯕ ꯑꯗꯨꯅꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯉꯝꯅꯅꯕ ꯄꯥꯡꯒꯜ ꯑꯁꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯃꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯃꯥ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗු ꯅꯉꯣꯟꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛ ꯃꯄꯥ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛ ꯀꯔꯕꯥꯔ ꯇꯧꯕ ꯑꯃ ꯑꯣꯏꯅ, ꯅꯠꯇ꯭ꯔꯒ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ, ꯅꯠꯇ꯭ꯔꯒ ꯋꯥ ꯉꯥꯡꯕ ꯑꯃ ꯑꯣꯏꯅ, ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯊꯥꯎ ꯅꯣꯏꯕꯤꯕ ꯅꯠꯇꯦ ꯏꯁ꯭ꯋꯔ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯗꯗꯤ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯅꯕꯈꯛ ꯊꯥꯎ ꯅꯣꯏꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯗꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤꯅ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯗꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯏꯆꯪ ꯊꯧꯅ, ꯊꯧꯅꯥ ꯐꯅ ꯉꯛ ꯍꯥꯏꯒꯠꯇꯨꯅ ꯇꯧꯅꯅꯕꯒꯤꯗꯃꯛ ꯅꯉꯣꯟꯗ ꯏꯆꯪ ꯊꯧꯕ ꯐꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯆꯤꯟꯗ ꯈꯛꯇ ꯉꯥꯡꯒꯅꯨ꯫ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗ ꯃꯈꯣꯏꯗ ꯌꯦꯡꯉꯨ꯫ ꯈꯨꯠ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯁꯤꯕ ꯑꯏꯪꯕ ꯉꯥ ꯑꯃꯒꯨꯝ ꯅꯈꯨꯠꯇꯨ ꯐꯥꯎꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯏꯆꯪ ꯊꯧꯕ ꯊꯧꯅꯥ ꯂꯩꯕ ꯄꯥꯝꯃꯤ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗꯨꯗ ꯊꯧꯅꯥ ꯐꯅ ꯂꯥꯛꯎ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯥꯝꯂꯤꯕ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯊꯣꯛꯅ ꯇꯧꯕ ꯉꯝꯃꯤ꯫ ꯅꯍꯥꯛ ꯊꯧꯅꯥ ꯐꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯏꯁ꯭ꯋꯔꯗ ꯑꯉꯛꯄ ꯑꯆꯧꯕ ꯈꯔ ꯅꯍꯥꯛꯅ ꯍꯪꯂꯨꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯑꯆꯧꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯅꯤꯡꯉꯤ꯫ ꯃꯁꯤ ꯍꯪꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯏ꯫ ꯉꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯇꯥꯗꯕ ꯃꯤꯁꯤ ꯁꯟꯗꯣꯔꯛꯂꯤ ꯍꯥꯏꯕ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯪꯖꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤꯅ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯂꯩ꯫ ꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ, ꯑꯗꯨꯒ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤꯕ, ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯃꯈꯣꯏꯒꯤ ꯊꯕꯛꯀꯤ ꯊꯥꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯗꯤꯒ꯭ꯔꯤ ꯀꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯇꯥꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯃꯜ ꯑꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯃꯠꯇꯗ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯕ, ꯀꯔꯤꯒꯤ ꯃꯄꯨ ꯑꯣꯏꯕ, ꯗꯤꯒ꯭ꯔꯤ ꯀꯌꯥꯝ ꯄꯥꯏꯕ, ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯃꯊꯧ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯍꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗ ꯃꯃꯜ ꯄꯤꯔꯤꯕ ꯑꯁꯤꯗꯤ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯕ, ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯩꯕ, ꯑꯩꯈꯣꯏꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯈꯪꯕ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯈꯪꯕ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ, ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯑꯁꯤꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯗ ꯃꯃꯜ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯃꯃꯜ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯉꯁꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯑꯣꯏꯔꯒꯗꯤ, ꯑꯗꯨꯒ ꯅꯍꯥꯛ ꯃꯃꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ, ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯅꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯑꯣꯏꯔꯒꯗꯤ, ꯃꯗꯨ ꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤ, ꯃꯔꯝꯗꯤ
ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯃꯃꯜ ꯌꯥꯝꯅ ꯊꯥꯗꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯁꯤꯕꯤꯅꯅꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯍꯥꯛꯅ ꯍꯤꯡꯅꯅꯕ ꯅꯍꯥꯛꯀꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯃꯤꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯑꯗꯨꯅ ꯅꯪꯒꯤ ꯃꯃꯜ ꯂꯦꯞꯀꯅꯨ꯫ ꯃꯤꯅ ꯅꯉꯣꯟꯗ ꯀꯔꯝꯅ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗ ꯅꯍꯥꯛꯀꯤ ꯃꯃꯜ ꯂꯦꯞꯀꯅꯨ꯫ ꯃꯤꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯇꯧꯕꯤꯗꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯕꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯟꯅꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯁꯣꯛꯄ ꯃꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯤꯅ ꯃꯤꯕꯨ ꯁꯣꯛꯍꯜꯂꯤ꯫ ꯑꯁꯣꯛꯄ ꯐꯕ ꯉꯝꯗꯕ ꯃꯤꯁꯤꯡꯅ ꯃꯤꯕꯨ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯃꯗꯨ ꯃꯈꯣꯏꯅ ꯇꯧꯒꯦ ꯅꯤꯡꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯃꯔꯝꯗꯤ ꯅꯉꯣꯟꯗ ꯑꯅꯥꯕꯅ ꯄꯤꯛ ꯊꯟꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯅꯥꯕ ꯑꯗꯨ ꯅꯍꯥꯛꯅ ꯑꯇꯩꯗꯁꯨ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯃꯤꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ, ꯃꯗꯨꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯥꯕꯨ ꯍꯦꯟꯅ ꯁꯣꯛꯍꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯗ ꯅꯍꯥꯛꯅ ꯌꯦꯛꯇꯨꯅ ꯃꯂꯣꯝ ꯊꯝꯂꯕꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯋꯥꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯗꯨ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯃꯨꯛ ꯁꯝꯊꯒꯅꯤ꯫ ꯃꯗꯨ ꯆꯠꯍꯟꯈꯤꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯒ ꯅꯍꯥꯛ ꯄꯨꯡꯐ ꯐꯕ ꯑꯣꯏꯅꯅꯕ ꯃꯗꯨ ꯂꯣꯏꯅ ꯆꯠꯍꯟꯈꯤꯗꯨꯅ ꯅꯁꯥꯅ ꯅꯁꯥꯗ ꯀꯥꯟꯅꯕ ꯑꯃ ꯇꯧꯖꯧ꯫ ꯑꯩ ꯃꯁꯤ ꯆꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯔꯕꯗꯤ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯌꯨ꯫ ꯇꯪꯈꯥꯏ ꯑꯃ ꯅꯧꯕ, ꯇꯪꯈꯥꯏ ꯑꯃ ꯑꯔꯤꯕ ꯑꯣꯏꯒꯅꯨ꯫ ꯑꯩꯅ ꯆꯥꯎꯈꯠꯂꯛꯄꯗ ꯂꯩꯇꯥꯕ ꯍꯥꯏꯕ ꯑꯁꯤ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯇꯦ꯫ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯇꯦ꯫ ꯃꯊꯪꯒꯤ ꯃꯤꯠꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯗꯕꯒꯦ ꯑꯩ ꯁꯨꯈꯪ ꯈꯪꯈꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ, ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯟꯈꯤ, ꯑꯗꯨꯅ ꯂꯩꯇꯥꯕ ꯐꯥꯎꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤ, ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯑꯁꯤ ꯁꯣꯏꯗ꯭ꯔꯦ ꯌꯦꯡꯁꯤꯟꯕꯤꯔꯦ, ꯂꯩꯇꯥꯔꯦ ꯑꯃꯗꯤ ꯏꯆꯪ ꯊꯧꯕ, ꯊꯧꯅꯥ ꯐꯕ ꯐꯥꯎꯅꯕꯒꯤꯗꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯏ ꯃꯔꯤꯗ ꯌꯥꯎꯈ꯭ꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛ ꯀꯤꯅꯅꯕ, ꯂꯥꯡꯇꯛꯅꯅꯕ, ꯅꯔꯥꯜ ꯂꯩꯖꯅꯕ ꯈꯨꯗꯤꯡꯃꯛꯇ ꯃꯃꯩ ꯑꯣꯏꯅꯅꯕ ꯁꯦꯝꯈꯤꯕ ꯅꯠꯇꯦ꯫ ꯌꯦꯁꯥꯌꯥ 53:13 ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯃꯍꯩ ꯌꯥꯜꯂꯣꯏ꯫ ꯋꯥꯌꯦꯟꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯨ꯫ ꯑꯩꯅ ꯄꯥꯝꯕ ꯃꯇꯥꯡ ꯑꯁꯤ ꯁꯤꯗ ꯂꯩꯔꯦ: ꯃꯁꯤ ꯏꯪꯊꯕ, ꯙꯔꯃ ꯆꯦꯟꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ, ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯂꯩꯇꯥꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯈ꯭ꯔꯤꯁꯇꯒ ꯃꯔꯤ ꯂꯩꯅꯔꯨꯕꯗꯒꯤ ꯐꯪꯂꯛꯄ ꯁꯣꯇꯣ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯇꯥꯟꯖꯕ ꯑꯃ ꯅꯠꯇꯦ, ꯃꯁꯤꯗꯤ ꯅꯪꯅ ꯐꯪꯖꯕ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯎꯕ ꯃꯆꯨꯒꯤ ꯃꯤꯠ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯃꯤꯠ ꯑꯋꯥꯎꯕ ꯑꯣꯏꯕꯒꯨꯝ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯐꯪꯂꯛꯄ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯌꯨꯝꯂꯦꯞ ꯆꯥꯔꯥꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯦꯞꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯐꯪꯖꯩ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯐꯪꯏ꯫ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯥꯏꯕꯜ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯕꯥꯏꯕꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨꯗꯒꯤ ꯍꯥꯏꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯂꯩꯅꯕ ꯃꯔꯤꯗꯁꯨ
ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯏꯁ꯭ꯋꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ꯫ ꯏꯁ꯭ꯋꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯍꯥꯛꯅ ꯎꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯍꯥꯟꯅ ꯊꯥꯖꯧ꯫ ꯅꯍꯥꯛꯀꯤ ꯊꯥꯖꯔꯒꯗꯤ ꯃꯗꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯎꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯍꯥꯛ ꯂꯩꯇꯥꯏ ꯏꯆꯪ ꯊꯧꯏ ꯍꯥꯏꯅ ꯊꯥꯖꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯁꯤ ꯆꯤꯟꯅ ꯍꯥꯏꯗꯣꯛꯎ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯟꯅ ꯍꯧꯅ ꯉꯥꯡꯊꯣꯛꯄ ꯑꯁꯤ ꯇꯧꯕ ꯇꯥꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯔꯤꯉꯩꯗ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯑꯩꯉꯣꯟꯗ "ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯄꯥꯡꯒꯜ ꯂꯩ꯫ ꯑꯗꯨꯅ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯔ ꯍꯧꯅ ꯉꯥꯡꯊꯣꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯃꯃꯜꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯖꯅꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯇꯧꯕꯒꯨꯝ ꯑꯩꯁꯨ ꯃꯑꯣꯡ ꯑꯃꯗ ꯍꯦꯛꯇ ꯂꯨꯞꯀꯦ ꯇꯧꯔꯛꯄ, ꯁꯤꯊꯒꯦ ꯇꯧꯔꯛꯄ ꯌꯥꯎꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯍꯜꯂꯨ, ꯉꯥꯡꯊꯣꯛꯎ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤ ꯍꯥꯏꯕ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯗ ꯇꯥꯍꯜꯂꯨ꯫ ꯑꯦꯃꯦꯟ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯐꯥꯎꯕꯁꯤꯡ ꯍꯥꯏꯖꯕꯒꯦ? ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯀꯣꯛꯇ ꯆꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯑꯃꯠꯇ ꯍꯥꯏꯒꯅꯨ꯫ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛ ꯂꯥꯏ ꯐꯠꯇꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯔꯤꯕꯅꯤ꯫ ꯑꯩ ꯄꯪꯉꯤ, ꯑꯩ ꯀꯔꯤ ꯑꯃꯠꯇ ꯆꯨꯝꯅ ꯇꯧꯕ ꯉꯝꯂꯣꯏ, ꯑꯩꯗꯤ ꯑꯄꯪꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯒꯅꯨ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯥꯏꯌꯨ꯫ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯈꯪꯕꯤꯕꯒꯦ? ꯅꯍꯥꯛꯅ ꯃꯁꯤ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯇꯣꯛꯂꯣꯏ꯫ ꯅꯍꯥꯛꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯈꯥ ꯆꯠꯊꯔꯣꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯋꯥ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯅ ꯑꯃꯅꯤ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯒ ꯈꯥꯏꯗꯣꯛꯅꯕ ꯇꯝꯃꯨ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯗ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯩꯇꯥꯕ ꯐꯥꯎꯗ꯭ꯔꯒꯁꯨ ꯅꯍꯥꯛ ꯂꯩꯇꯥꯕ ꯌꯥꯏ꯫ ꯏꯆꯪ ꯊꯧꯕ ꯐꯥꯎꯗ꯭ꯔꯒꯁꯨ ꯏꯆꯪ ꯊꯧꯕ ꯌꯥꯏ꯫ ꯐꯤꯂꯤꯞꯄꯤꯌꯥ 3:3 ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯕꯨ ꯊꯋꯥꯏꯗ ꯈꯨꯔꯨꯝꯖꯕ, ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯊꯝꯗꯕ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯎꯟ ꯀꯛꯄꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤ ꯃꯥꯟꯕꯒꯦ ꯍꯥꯏꯕꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯏꯆꯪ ꯊꯧꯕ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯀꯔꯤ ꯂꯩꯕ, ꯅꯪꯅ ꯀꯅꯥ ꯇꯤꯟꯅꯕ, ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯍꯩꯕ, ꯀꯔꯝꯅ ꯀꯥꯔ ꯊꯧꯕ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇꯗꯒꯤ ꯅꯍꯥꯛꯀꯤ ꯏꯆꯪ ꯊꯧꯕ ꯂꯧꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯈꯤꯁꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯁꯤ꯫ ꯃꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯩ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯅꯤꯡꯁꯤꯡꯖꯕ ꯇꯥꯏ꯫ ꯑꯩꯅ ꯃꯁꯤ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯁ꯭ꯋꯔꯗ ꯃꯃꯜ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯃꯃꯜ ꯂꯩꯒꯅꯤ꯫ ꯃꯦꯠ ꯔꯦꯗꯃꯟ ꯑꯁꯤ ꯋꯥꯔꯁꯤꯞ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯍꯥꯛ ꯏꯁꯩ ꯏꯕ ꯑꯃꯗꯒꯤꯁꯨ ꯍꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯔꯝ ꯑꯃꯗꯒꯤ ꯃꯁꯤ ꯇꯧꯈꯤꯗꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯇꯧꯅꯤ? ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯁꯨ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯊꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯥꯡ ꯅꯥꯏꯅ ꯅꯤꯡꯁꯤꯡꯖꯩ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯃꯜ ꯑꯁꯤ ꯑꯩꯅ
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯕ ꯑꯁꯤꯗ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯃꯜꯗꯤ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤꯗ ꯂꯩ꯫ ꯅꯍꯥꯛꯀꯤ ꯃꯃꯜꯗꯤ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯂꯩ꯫ ꯅꯍꯥꯛ ꯀꯨꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯆꯌꯦꯠꯅꯕ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯃꯃꯜ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯑꯉꯥꯡ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯈꯪꯅꯔꯕ ꯅꯍꯥꯛꯀꯤꯗꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯕ, ꯃꯗꯨꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯑꯋꯥꯕ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯅꯍꯥꯛ ꯈꯪꯕ ꯌꯥꯏ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯗꯤꯒ꯭ꯔꯤ 3 ꯄꯥꯏꯅꯔꯕ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯈꯛ ꯂꯣꯏꯔꯕ, ꯃꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯋꯥꯕ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯌꯥꯏ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯂꯩꯇꯕ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯈꯜ ꯊꯝꯗꯨꯅ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯣꯏ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯈꯛꯇꯒꯤꯗꯃꯛ ꯁꯤꯕ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯃꯗꯨ ꯅꯪ ꯈꯛꯇꯒꯤꯗꯃꯛ ꯇꯧꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯐꯤꯚꯝ ꯃꯇꯝ ꯌꯦꯡꯗꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨꯡ ꯌꯥꯕꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯇꯥꯍꯜꯂꯤ꯫ ꯃꯁꯤ ꯌꯥꯎꯗꯅꯗꯤ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯚꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯊꯥꯖꯔꯒꯗꯤ ꯉꯁꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯂꯩꯇꯥꯕ ꯑꯁꯤ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏ ꯀꯅꯥ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯒꯦ ꯍꯪꯂꯕꯗꯤ ꯈꯨꯠ ꯑꯃꯠꯇ ꯊꯥꯡꯒꯠꯅꯔꯛꯂꯣꯏ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯅꯕ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯌꯦꯛꯅꯕꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯃꯈꯣꯏ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯑꯗꯨ ꯈꯪꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯇꯧꯒꯅꯤ꯫ ꯑꯃꯒ ꯍꯦꯟꯕ ꯇꯥꯟꯅꯕ, ꯆꯥꯡꯗꯝꯅꯕ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯀꯤꯔꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯗꯨ ꯌꯥꯖꯕꯗ ꯀꯤꯔꯣꯏ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯔꯥ ꯇꯥꯊꯅ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯍꯦꯟꯅ ꯇꯧꯅꯤꯡꯂꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ꯫ ꯄꯤꯇꯔ ꯑꯃꯁꯨꯡ ꯖꯣꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕ ꯈꯔ ꯂꯩ꯫ ꯄꯤꯇꯔꯗꯤ ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯍꯥꯏ, ꯄ꯭ꯔꯚꯨ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯄ꯭ꯔꯚꯨ, ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯅ ꯈꯪꯉꯤꯕꯗꯨꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯗꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯖꯣꯍꯥꯟꯗꯤ ꯖꯤꯁꯨꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯝ ꯍꯥꯏ꯫ ꯖꯤꯁꯨꯅ ꯅꯨꯡꯁꯤꯕ ꯁꯦꯕꯣꯛꯇꯨ ꯑꯩꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯍꯥꯛ ꯆꯠꯃꯤꯟꯅꯕ ꯐꯥꯎꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯖꯤꯁꯨꯅ ꯅꯨꯡꯁꯤꯕꯤꯕ ꯁꯦꯕꯣꯛꯇꯨ ꯑꯩꯅꯤ ꯍꯥꯏꯅ ꯖꯣꯍꯥꯟꯅ ꯍꯥꯏꯕ ꯕꯥꯏꯕꯜꯗ ꯃꯌꯥꯝ ꯌꯥꯎꯔꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯃꯉꯣꯟꯗ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯕ ꯃꯇꯝꯗ, ꯑꯋꯥꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯔꯨꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯒ
ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯒ ꯆꯨꯝꯊꯣꯛꯄꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯋꯥꯔꯛꯇꯨꯅ ꯆꯨꯝꯊꯣꯛꯄꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯉꯣꯟꯗ ꯁꯣꯏꯔꯤꯕ ꯂꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯎꯠꯄꯤꯔꯛꯅꯕ ꯈꯟꯖꯕꯅ ꯍꯦꯟꯅ ꯐꯒꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯃꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗ ꯈꯟꯕꯤꯌꯨ, ꯖꯤꯁꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯨꯝꯅ ꯐꯅ ꯇꯧꯕ ꯇꯥꯏ, ꯑꯗꯨꯅ ꯃꯥꯕꯨ ꯄꯦꯜꯍꯜꯂꯒ ꯃꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕ ꯇꯥꯟꯕ ꯇꯥꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩꯅ ꯐꯥꯎꯏ, ꯑꯩꯅ ꯃꯥꯕꯨ ꯄꯦꯜꯍꯟꯗꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕꯒꯤ ꯃꯇꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯆꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯐꯤꯚꯝ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕꯤꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ, ꯌꯥꯕꯤꯗ꯭ꯔꯕꯗꯤ, ꯃꯃꯜ ꯂꯩꯅ ꯂꯧꯕꯤꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯃꯃꯜ ꯂꯩ, ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯁꯤ ꯀꯔꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯊꯥꯖꯗꯦ, ꯃꯈꯣꯏꯅ ꯑꯩ ꯈꯪꯗꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯕ ꯉꯝꯗꯦ, ꯑꯩꯁꯤ ꯅꯨꯡꯁꯤꯕ ꯌꯥꯗꯦ, ꯃꯃꯩꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯄꯤꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯕꯤꯗꯦ, ꯅꯨꯡꯁꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯏꯀꯥꯏꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕꯤꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯍꯣꯠꯅꯗꯨꯅ ꯃꯗꯨ ꯇꯥꯟꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯫ ꯑꯗꯨꯅ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯈꯤꯗꯦ, ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ, ꯌꯥꯕꯤꯔꯛꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯑꯗꯨꯝ ꯈꯟꯈꯤ꯫ ꯗꯦꯚꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯑꯩꯒ ꯀꯥꯏꯅꯔꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩ ꯌꯨꯝꯗ ꯆꯪꯈꯤꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯅꯤꯡꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯁ ꯇꯣꯛꯑꯣ ꯃꯗꯨ, ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯒ ꯀꯥꯏꯅꯔꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯌꯦꯡꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯃꯤꯅ ꯅꯪ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯁꯥ ꯇꯧꯔꯣꯏ꯫ ꯑꯗꯨꯅ ꯅꯍꯥꯛ ꯁꯥꯎꯔꯪ ꯃꯦꯔꯪꯅ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛ ꯃꯗꯨꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯗꯦꯚꯀ ꯑꯩꯒ 5ꯔꯛꯈꯛ ꯎꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯨꯏꯅ ꯂꯣꯏꯅꯔꯝꯂꯒꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯗꯦ꯫ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯒꯨꯝꯕ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯐꯥꯒꯤ ꯍꯧꯔꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯂꯩꯕ ꯃꯩꯗꯨ ꯃꯍꯥꯛ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯃꯨꯛ ꯍꯧꯖꯤꯛꯁꯨ ꯃꯩꯔꯤ ꯊꯣꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯅ ꯄꯥꯝꯖꯕ ꯃꯩꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯐꯤꯚꯝ ꯌꯦꯡꯗꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯊꯥꯛ ꯑꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯏꯁꯥꯗ ꯑꯃꯗꯤ ꯑꯇꯣꯞꯄꯗ ꯑꯩꯁꯤ ꯃꯃꯜ ꯂꯩ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯅ ꯍꯦꯟꯅ ꯐꯖꯅ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯕꯗꯧꯅ ꯐꯥꯎꯖꯩ꯫ ꯑꯆꯨꯝꯕ ꯄꯣꯠꯁꯤꯡ ꯑꯩꯒꯤ ꯂꯩꯔꯕꯗꯤ ꯑꯩ ꯍꯦꯟꯅ ꯃꯃꯜ ꯂꯩꯔꯕꯗꯧꯅ ꯐꯥꯎꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯃꯃꯜ ꯂꯩꯕ
ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯃꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯜꯗꯤ ꯃꯗꯨꯗ ꯂꯩꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯃꯜ ꯂꯩ ꯍꯥꯏꯅ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯄꯣꯠꯂꯨꯝ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤ꯫ ꯅꯍꯥꯛꯅ ꯃꯅꯨꯡꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒꯗꯤ ꯃꯤꯅ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯃꯗꯨ ꯅꯍꯥꯛꯅ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕ ꯑꯁꯤꯗꯒꯤ ꯂꯥꯛꯏ꯫ ꯂꯩꯇꯥꯗꯕ ꯐꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯑꯁꯤ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯈꯪꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯥꯟꯕꯒꯦ, ꯀꯔꯤ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯑꯁꯤꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯃꯜꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩ, ꯊꯥꯖꯕ ꯉꯝꯃꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite